Imphal West District Nambol Top Khabida Ngami Amana Aquaculture Bu Singthaningai Oiba Lambi Amada Purakli Thiam Ibo Chaubakoba Ngami Amana Thawai Hakchang Yauna Sareng Macha Putoktuna Local Livelihood Amadi Lamdamasigi Fisheries Sector da Achoba Ithilama Pirakli Hiramasuda Impact News ki video journalist Saikom Ruben Amadi camera person Arambam Yohendagi Akhanaba Paudam Ama Imphal West District ki Nambol Top Khabida leiba Thiam Ibo Chaubugi ngagi farm asida sareng masabu artificial induced breeding tawduna mayam amagi puning chingchalli hanadi sareng macha asi phaduna breeding tawbu lui haina khanaramba adu artificial breeding tawbuda ninthijana handling tawba amadi scientific technique sijinaduna yamna laina thokle Thiam Ibo Chawbuna phongdorakpada sareng hairiba nga makhal asi aikhoigi lining laison ga tatna thanaba yaraba nga makhal ama oibana muthi gadoroba nga makhal asi lamdam asida marang kaina phanghananabagi pandamda sarengbu induced breeding tawduna spawn fingerling amadi sareng mapi puthopagi wakhalon phaurukhibani mahangna putholiba sareng masasing asi lamdam asigi ngagi farmer singna laklaga leiduna masa masagi farm da yugnabasu yaukre hairagli sareng kapase masida khoi maru ba parameter khale ahamada khoigi sareng se selection tawba selection tawbuji jiba khudima garba budraga di hida kapaju basa pokti sumaina garba puwa sareng khan batai aduga sareng ji nganna kapke haidargadi madugi technology khrale haitare advance oina mangagi feeding phajaba aduga phajana thamba sareng selection khoigi parameter se kwai maru ori se number 2 ising phaba ma takaleba ising phataga di heta kuweba ma se number 1 mangonda thagadiruba hidaksi proportion chanana magi size dugi figure dugi matungina phajana tawbiba adu marum ko hala matungda madugi seba je yam darka leiba adu magi temperature control tawba adugi matungda magi feeding je sareng je numi humni mari subuda mijak cha haudoine ba sigi mayam je yam maru oiba ma oiba Mix of Hungary, they have no. Amaromda mahaki farm asida sareng khakta nattana grass carp, silver carp, common carp, ukabi, tunghanbi amadi ngakrana singba nga makhal kaya amasu yokli mahaki farm asida miyoi tararom thabak piduna senthok lambi amasu piri haina mahakna makha tarakli matam gi lapa kumai haro matam dasu mahaki farm asidagi nga phaduna miyamda panghanba ngamli sareng haiba nga makhal asi ahingba nga macha chabana makhoigi madinjak oigadoriba nga macha sing asisu tangai phadana breeding tawba mathok tai hainasu mahakna makha tarakli sareng tawbuse phajana tawraga di yamna kanaba poramane haibidi sareng je manipur di yamna demand leiri huji yam tangba puthokpa ngamdabagi awabasu leibanina khoi sponsor ga sui masi yam tangi haitare sumaina masa khoi april ngan ka phise mapanda bawda haji sareng je khutha di tharamane ne khale aduju competition je level si yare ba akoina mapanda baw supply daw yare khoi sareng je adu mapanda supply daw yaraga di akoi mapandigi sareng chenbiri sinausing gi awa difficulty do kohalle haitare adu masi mathang jahi daju sidai khatang hena nganna kapang boy jage hena akoi gi manipur gi farmer jing isinau sarengbu nungsiba isinau nisu ai mangoni jari adu mayam da soi mangon bijari nganna butokpa ngboy jage adu akoi ji mipan dang daba koi digi hena mapanda sareng je puthoga piba ngamnaba honasi quality leiraba ngagi sid demand hengala pagaloina na ngasigi Thiam Ibo Chawbugi mai papagi wari asina manipur gi hogolakliba ngagi farmer kayagi inspiration oiri impact news kidamak camera person aramam yohenga paramjariba Saikom Ruben Top Khabi